आकाशवाणी इम्फाल निंगथौखोंजम सुनीना पाउ पाजरे अहनबदा मरुओइबा पाउ मणिपुर कोविड-19 की एक्टिव केस 2,000 की मखादा लेरे हौजिक फाउबदा मियोय 419 लेखिदरे कैबिनेट कमिटी ऑन इकोनॉमिक अफेयर्स ना अवांग नोंपोक राज्य तरुकी पावर सिस्टम इंप्रूवमेंट प्रोजेक्ट की सेंफम नौहौनोना सेमदोकपगी अयाबा पीरे अमसुंग लेबाग असिदा कोविड-19 दगी नाबा फबगी चांगसादा 45.2 अमदा हनगतलगली लेबाग असेना मालेमगी लाइचेट ओइरिबा कोविड-19 की मायोक्ता पुन्ना अमतोइना लांथेंगनरी लंदमसिगी मियामना सक खंगरबा मियोय कयानसु लानफम असिदा माय पांगनबगीदमक आकाशवाणी इम्फाल की इपाउगी खुथांगदा मिपुम खुदिंगमकना अराइबा थवोंग अहुम फेस मास्क उप्पा अमगा फुट तरुक लामनना लेनबा माय मिट अमदी खुदसा तोइना हमदोक्तुना तरुतनाना थमनबा अपील तौरी नेशनल यूथ अवार्डी ओइना माइपाक चाउना कोविड-19 दगी ngaktoknaba miyamda appeal tawraduna hai ai oina maipak chau 92-93 ge national youth award na miyambu khurumjari pandemic oiraba laina covid-19 dagi ngakthoknana ba vaccine yoruktribana laina sigi thingnana bu upai oina sarkar na piriba araiba pambai ahum ngakna chaminachi yumdagi mapan hek thorakpada niyom chumna face mask upsi second ifudagi tadana sapon natraga hand wash siznabiduna khut sa sing ningthijana hamba kaubiganu aduga khut sa hambagi khudongchaba leibidragadi hand sanitizer siznabiyu loinana mi amaga phut tawtagi tadana lapna leibiyu jingnaba leibiragadi losinba tawdana covid test tawthokpiyu section leibiduna punsi nada yektana leiminarsi amukka hanna miyambu khurumjari हौजिक मपुंगोइबा पाउ मणिपुर कोविड-19 की एक्टिव केस 2,000 की मखादा लेदुना हौजिक एक्टिव केस 1,958 लेरी राज्य की कोविड-19 कमन कंट्रोल रूम दगी ngarang numidang wairam thadorokpa chirol amana hai haukiba pung 23 da mioi 238 discharge tawkibaga loinana hौजिक फाउबदा नाबा फदुना discharge तौकिब अपुनबा मसिंग 19,000 साम सुपना तरेत शुरे नाबा फरकपगी चांगना सादा 42.8 नि हारिबा मतम असिदा मियोय 40 कोविड-19 पॉजिटिव ओइबा थेंगनकी मखोइसिंग अदुगी मनुंगदगी इम्फाल वेस्ट दगी 10 इम्फाल ईस्ट दगी 19 कक्चिंग दगी 13 अमसुंग तमेंगलोंगदगी मियोय 10 यावरी हौजिक फाउबदा अपुनबा पॉजिटिव केस 19,383 शुरे लाइचेट असिदगी मियोय अनि लेखिदबगा लोइनना हौजिक फाउबदा कोविड-19 न सिबा मिगी मसिंग 419 शुरे बिष्णुपुर जिला दा हौजिक फाउबदा कोविड-19 पॉजिटिव केस 1,408 यौरे मसिगी मनुंगदा मियोय 1,193 नाबा फदुना डिस्चार्ज तौखरे हौजिक एक्टिव केस 153 लेरी मियोय 10 लाइचेट असिदगी लेखिदरे नागालैंड ngarang मियोय 13 नौनो कोविड-19 पॉजिटिव ओइबा थेंगनकी हाइबा मतम असिदा मियोय 12 नाबा फदुना डिस्चार्ज तौकी राज्य दुदा हौजिक अपुनबा पॉजिटिव केस मसिंग 13,443 शुरे मसिगी मनुंगा नाबा फकिबा मसिंगना 13,958 नि हौजिक एक्टिव केस 143 लेरी असम नंगरांग पुन्ना सैंपल 19,958 टेस्ट तौबगी मनुंगदा मियोय 43 कोविड-19 पॉजिटिव ओइबा थेंगनकी मतमसिदा मियोय 43 नाबा फदुना डिस्चार्ज तौकी हौजिक फाउबदा मियोय 2,2,9,9 नाबा फदुना डिस्चार्ज तौखरे नाबा फबगी चांगना सादा 43.9 नि राज्य दुदा हौजिक एक्टिव केस 3,494 मियोय 1,000 लेखिदरे अपुनबा पॉजिटिव ओइबा मसिंगना 2,2,15,992 नि ताबिरिबा पावसी आकाशवाणी इम्फाल दगिनी कैबिनेट कमिटी ऑन इकोनॉमिक अफेयर्स ना ngarang chu thaba longmi singna mateng oinaba lupa koti 3,500 piba haina yare Nai Delhi da मंत्री मंडल की मिफम लोयरबा मतुंगदा पाउमिसिंगदा वा ngangbada केंद्र की इन्फॉर्मेशन अमसुंग ब्रॉडकास्टिंग मंत्री प्रकाश जावड़ेकर ना हाय सरकार ना लौमी सिंगु तेंग पांगबु ओइनबा मकोय मकोय की अकाउंट सिंगदा सब्सिडी पिरगनी मसिना लौमी कोटी 5 रोम अमसुंग थबक सुरिबा मियोय 5 रोम दा कानबा पिरगनी श्री जावड़ेकर ना हाय कैबिनेट कमिटी ऑन इकोनॉमिक अफेयर्स ना राज्य तरुकी इंट्रास्टेट ट्रांसमिशन एंड डिस्ट्रीब्यूशन सिस्टम मपांगल कनकत हनबा पांडमदा नॉर्थ ईस्टर्न रीजन पावर सिस्टम इंप्रूवमेंट प्रोजेक्ट की सेंफम नौहोंगनो सेमदोकपगी अयाबा पीरे मांगना हाय
awang nongpuk lamdamgi senmitlon fagdhanaba amasung intra-state transmission and distribution infrastructure mapangal kankhathanaba sarkarna lawkiba phirep adugi makha tarakpadani Sri Jabrekar na hai scheme asi sanahanbana awang nongpuk lamdamda power group ki mapangal kankhathanbaga loinana mipum khudingmakta mai phangamagi khudongchaba du leiragani Leibag asida COVID-19 dagi naba phabugi changchada marfudra manga dasmik ani amada hengalakli haukiba pungkun marida miyoi lishing kuntra humdoi chani pantara humdoi naba paduna discharge tawkibaga loinana haujik phabuda discharge tawkiba apunba case lakh marfudra mari lishing yankhai taruk chamri nifuma pansure haiba matamasta COVID ki anoba case lishing kuntaruk chahum marfuni thoi thenga kibaga loinana apunba positive case lakh marfudra mapan lishing kuntrani thoi changa nifuni pansure Haksel Mantraloy na hai hauzik active case lakh ahum lishing kuntrani thoi leiri Imphal ngasi phongwa pause singi marweba pausingi damak wahengbam Rajesh leire Rajesh Thagatsari suni Imphal ngasi phongwa pause singi headline oinariba pausingdi yu thapada Dry state oriba Manipur ahum suba rank te leiri amasung sahi tara manga mataki nupa masa sing sada kuntratare tasmik manga yu thai haiba survey report asina Sangai Express ki edition animak amasung sana laiba ki ahanba headline tawri Manipur da Bijay Divas thoram pangthokiba amasung thoram da Mukhyamantri na phongthokiba wafam sing tongan ba mong da Isel Express Ireibak Manipur Mail gi ahanba amasung Huyelan Pau Morning Bell Naharugil Thogdang amasung Sangai Express Manipuri gi anisuba headline tawri Child Care Institute singda leiba mahiroi singda state na thada lupa lising ani pinaba khangan kre haiba paw ma pawna fangi ahanba headline tawri ISBT bu matanga chunaba public bus station ohenaba high court na lengak ta khangan kre haiba pawna Huyelan Pau gi ahanba headline tawri ISBT miyangi khonghampam onthokle haiba pawna Imphal Free Press ki ani suba headline tawri Lukhosai Jogdra case ki matangda tongan ba mahiroi loop mangana asengba ऐतिहासिक oiba rai pibinaba dabi tawri haiba pawna Morning Bell gi ahanba headline tawri Prevention of Money Laundering Act ki makhada hanagi Mukhyamantri Okram Ibobi High Court of Manipur na jamin pikre haiba pawna Imphal Free Press ki ahanba headline tawri CBI na Accountant General Manipur ki Senior Account Officer amagi yumda rate chathagre gari ahum lupa lakh manga yamlaba sana phagakre haiba pawna Naharugi Thogdangi ahanba headline tawri pawasi atei pawse singdasu phongba thengnare Manipurda Keria Manipurensis kauba til makhal ama ahanba oina phangli haiba pawma Sangai Express English da photoga phongba thengnare National Sports University Konsakul haina laukthokadabani haiba pawma Isel Express ki ani suba headline tawri All Assembly lambida khusengi ichauk thokle market sabgi ising lambida thadabana miyamda khudong sadre haiba pawma photo ga konana pawna phamda phongba thengnari ABP MCU Students Union na Manipur gi Rajyapal da memorandum ama submit tawkre haiba pawma Morning Bell da phongba thengnari Imphal da ngasi phongba pawse singi ahanba lamaida phongnariba atei pawsingdi nupi macha ahumna Delhi phawba cycle thaugadori Mahiroi singna Imphal East Diet Center so launching kre Manipur COVID-19 positive obigi chang hantharakli haukiba pung kunmarda miyoi ani siki haiba National Highway kuntra tareta matam kaktana total shutdown sathargani haiba IBSC da COVID-19 thenabagi matangda international symposium ama pangthokadori haiba ex-MLA Y Surchandra gi petition Supreme Court na yakidre haiba pawsing asini suni Thagatsari Rajesh Loshilakpada COVID-19 dagi ngakthonaba face mask uppa foot taruk lamnana leiba khutsa amadi mai mit taru tanana thamba haiba achamba thong ahumasi ngakna chatpinaba amuk hana ningsingjari aroibada maruiba paw amuk Manipur COVID-19 gi active case lisingani gi makhada leire hauzik phawda miyoi chahum kunmapan leikhidare Cabinet Committee on Economic Affairs na awang nongpok rajya taruki Power System Improvement Project ki senpham nauhongnana semdokpagi ayaba pire amasung leibagasida COVID-19 dagi naba phabagi changchada marfudra manga dasmik ani amada hengalakli paulojare